Ngasidagi chahiani henbagi mamang February 12, 2023 da Kangpopi District ki mafam amada mihatina hatok piduna thamlamkiba Kwa Kaithel Konjeng Awang Laikai masagi chahi nifu rom damak sukiba akoi jam nonganbagi case police na lokhatuna investigation chatharaklabasu hauzik fawada thaudo asida chenariba mioi singi mathakta court charge sheet file tawraktabaga loina laikhidrabagi apokpina case asibu NIA na lokhatuna investigation chathabidre haiduna High Court of Manipur file tawrakiba wakat ki wail chathari Thaudo asigi matangna Kangpopi PS na case ama lokhatuna chenabani haiba nupi yauna mioi khara faba laikre adumapu case asida maru oina chenariba mioi sing adu NIM ki cadre sing yawi haibadagi laikhidrabagi apokpya koijam santi bala humfudara gata red na case asi National Investigation Agency NIA da sinaduna investigation chatha hanbina ba matamadugi Manipur lengakta haijakibani Manipur government ki maikai su laikhidrabagi apokpina haijarakibagi matungina March 9, 2023 da Ministry of Home Affairs ta official oiba cherol ama thaduna thaudo asigi case asi NIA da transfer tawbina ba haijakibani Adumoinamak NIA gi maikai di makoida Home Ministry na official oina direction pirakpa Leitre haiduna case asi makoina paikhatana leirakibani Fibam asidagi laikhidrabagi apokpina High Court of Manipur da NIA gi official singbu respondent ama oina konsinduna mari leinaba singi mathakta writ petition civil number 631 of 2024 file tawrakibani madamadudagi hauraduna wakat asi High Court na laukhatlaga masigi wal thengkhang naina chatharakibani Well, sige matungin ha sige ta kun nga dipan su wakala sige chayol chathana ba cost list ta hablabaso adjourn tawraba matung da July 3, 2025 ta makata ba well chathagani haina lepkibani High Court ta file tawragli ba wakala sige matungin court na issue tawba notice kimpa khum oina NIA gi maikai dagi rejoinder affidavit ama file tawragtuna Home Ministry na direction piraktriba fawbadi makoina case asi lokhatuna investigation chathabang ngamde haiba wafam fogdorakibaga loinana case asi police tagi NIA na lauduna investigation chathanabagi prime facie material sing matik chana yaude haiba wafam fogdorakibani adumoina mak petition asigi petitioner gi maikai da lepkiba council Maihobam Rakesh ki maikai dagi di case asi NI Act 2008 ki section 6 ki makhada agency asina soidana lokhatuna investigation chathagadabani haiba wafam yawi wafam asi leina NIA na hauzik fawbada thaudo asigi matangda police na local ba case makhoina lausinuna paikhattabani haiba wafam court submission tawba laikre aduga case asida chenariba Initian IM gi maru oibani haiba misaktu Nagaland da leiba designated camp ta changda fam lauduna leiri amasung hauzik fawbada police ki maikai dagi case asigi charge sheet file tawrakpa Leitre haiba wafam phongdokhrabani leptana churakpa maramna awang nongpot state singna mioi taraga mathoi siankre ichaw amadi landslide mayoknari awang nongpot state singda haukiba numit kharani asidagi akanma leptana churakpadagi ichaw amadi landslide thoklei punna mioi taraga mathoi siankre haina official oiba pauna phongdorakli Assam, Meghalaya, Nagaland, Mizoram, Tripura, amasung Manipur da haukiba irai numitagi nongleptana churakibani Assam district tarukta haukiba pungkol mari da nongleptana churakiba thaudo aduda thokiba landslide na mioi manga seki loina na mioi lising tararom iseng isaw ki chaitheng mayoknaki Assam State Disaster Management Authority na state aduda sekiba mioi manga mak Kamrup Metropolitan District gini haina report pirakli state adugi Urban Affairs Minister Jamala Barua na ngarang phongdorakpada Guwahati gi naknaba leiriba Bonda area da nupi ahum landslide na maram odina sikibani tongan ba agency singna chawna ising thumjila ba mafam sing adudagi safagada mafam singda thaidokpagi thabak kanna chathagi ichawna tholaba mioi lising tara henba dugi da mathu bagi oina relief camp ani hangdokre loinana relief distribution center amasu lehenkre Dimaji Lakhimpur amasung Golaya District ahum da laiba Revenue Circle nipan da laiba mioi lising anirom henbagi mioi sing relief camp amadi distribution ki khudongchaba phangdana leiri lenga ki maikai dagi ngase district anida mahiloi sangpumna makthingjin ki official gi pawama na makha tarduna Guwahati airport so ngarang nong kana chuba amadi nung sit kana sitpa maramna flight service ta apan mapi ki Mizoram da kha thangba Longlai town da nong kana chuba maramna landslide thokpadagi yung mga amasung hotel ama ningkhai kre official oiba pawgi matung ina ningkhai badu da mioi kaya siramba yai haina phongdorakli thaudo adu ngarang numidang pung 10 makhai tarakpada bazar wing amasung char mari ga loina na mafam da thokibani panba yabadi hariba hotel adu da Myanmar dagi lakpa mioi kaya ama leiribani haina official oiba paw aduna makatari makhoi pumnama ati akai marak aduda fumduna lerimgani haina thajanari thaudo thokpham sing aduda state disaster response force loinana ahom suba Indian Reserve Battalion amadi
Young Lai Association gi volunteer singna rescue operation kana chathari amaromda Meghaloi da mioi ani loina Nagaland amasung Tripura da mioi taraga mathoi sibagi pau fangli. Drug case ki YL Mirot oirakpa mioi ama fadok pire ama acquit tawkre ngasi dagi chahi mapalongi mamang August 2016 gi nungthilda matamdo narcotic and affairs of border NAB police station gi sub inspector oikiba P Jeffrey na luching matim amana porongpat ki TV tower gi man get manakta gi heroin number 4 gram chamapan ga humfu daragal ko na nafa ki ba mioi ani gi case ki while chatharaba matung na ngasi ko na pi ki ba judgment da mioi ani dugi manung da ama mara leire haiduna phadok pi khre aduga atopa mioi amana case asidagi acute tawkre lamfel patalai ba special judge NDNPS Manipur gi judge Mona Lisa Maibam gi court na ngasi pi ki ba judgment na mara leire hariba phadok pi khaba mioi adugi maming MD Jakir Ahmad Elias Abo ni fugani pan apokpa MD Moayudin kawi lilong haroy bime lekay digini aduga kesa sige while the prosecution gi maikay digi matik jaba evidence sing puthok pangamdabadagi ko na acquit chawkraba miu adugi maming na MD Abir Khan kuntraga mga apok pa MD Yakov Ali kawi maksu lilong haroy bime lekay digini hairi Hagdo sige matang da NABPS na NDNPS ki section 21C29 gi makada case FIR number 298/2016 register tawduna lokhot khibani case asigi investigation jatharaba matungda mioi ani sige mathakta file tarokpa charge sheet ta yumfam oiduna court asina while jatharakibani court na jatharakpa while the prosecution gi maikai da special public prosecutor Moirangthem Raichana lepki adumoina ma case asiga mari leinana faraba mioi ani sige maikai da sumahut sinba council singna leptana jatharakpa while da Court na nakalani maki submission arguments sing taraba matungda MD Jakir Ahmad Elias Abobuna case asiga mari lena mara leire haiduna ngasi open court lauthokibani aduga mahak ka phaminakiba MD Abir Khan bana acquit tawkibani panbaya badi conviction piraba amasung acquit tawraba mioi anima court while asiga mari lena laknaba Khangan bagal laktabadagi mari lena police na warrant of arrest issue tawduna makhoi gi khongol liraklibani Conviction piraba MD Jakir Ahmad Elias Abogi Fadoki Matamdi Mark Faraba Matungda sentence hearing chathaduna lepthokani hairi Editorial kalamo kang lapau dagi lakocher ke BJP gi MLA sing na lengak sem na ba chen chong na ba miyam gi lengak sem na ba BJP gi MLA sing punna unaduna khanani na bagi thabak chatharakhi bagi manung chana ngarang me 30 da MLA sing gi mifam pangthokre mifam pangthok na bagi firep ase me kungama panda MLA tarana governor unarura ba matung lauthokhi bani lauthoki ba du da MLA ni fuga mari pun bada yanare ngarang MLA singi mifam pangthoki ba du thongju kendra gi MLA TS Bisurjit ki sanjen thongda laiba residential quarter da pangthoki bani mifam madu da BJP gi MLA punna kunga manga sarugya ki mifam madu da hanagi chief minister and biren speaker Shaijabarta Sagolban kendra gi MLA amadi Jiribam kendra gi MLA sarugya khidre Mifam madu da lengak sem na ba anau baluching bakhan bagi wafam khanaki MLA sing punsen duna popular government sem na ba khanaki ba adu da central government na khalak baluching ba adu gi makhada popular government sem na bagi wafam su khanaki hai central government na karamba mioi baluching ba oina khalak adagi hai ba du miyam na khangning na ngainari center da lengak lon gi chukli pari ba BJP gi Narendra Modi na luching ba India lengak ki luching ba sing na Manipur da miyam gi lengak thamna ba Khalak luching ba adu karigumba hanagi CMN biren oina khalak pathok labadi luching ba singada bani haina konung lal hauchatha bada yaukiba BJP ki kuki MLA sing yauna MLA singna adumak yagadra haiba wahang leitabanatte kuki MLA tara yauna mitei gi MLA kharana luching ba sinnaba political gi oiba lal hauchatha bagi mathakta atai political party singi maikai degi su luching ba sindok pamba irangi matungina en biren CM gi post gi resign tawkibadagi central government na PR thamlakkiba thamari fazilakadawre adubu Luchingba sinba Honariba BJP gi MLA sing aduna anoba luchingba khanduna popular government sema ngamdana leirokibagi choirakta MLA sing amadi political party sing amasung miyamna PR lenga ki mahuta popular government thambina bakholau leirakibani adubu central government gi maikai degi hatuna popular government thamba pamdaba amadi makhata na matam khara PR thamba pambagi ingit leiri Hanagi CM Biren na taba anauba luchingba amagi makhada miyam gi lengak thamnaba MLA singna honariba asida center gi BJP gi luchingba singna tarai na araiba ayaba pirakadaba haibasi su nainaningai oi center da lairiba BJP gi luchingba singna N Biren da CM gi post tagi resign tawnaba khangan kiba matam aduda luchingba sing aduga N Biren ga karamba hiram kharada yanaba laibadagi CM gi post tagi resign tawkiba oiramduna Amuhana mangonda CM gi from hanjil halakna ba honaraglabadi mata maduda BJP gi MLA sing maru oina kuki MLA sing gi maikai degi ayit apan adumak pi ga dawribra haiba wahang leitaba nate amabu oiro miyamna PR lenga ki mahut popular government thamba pamli miyam gi apam badi luchingba ngamba
Wathoki waroishin purakpa ngamgadaba aduna leingak sembada kaiba leite tawbatabu apunbagi saktamda compromise tawraga leingak semba tarabadi leingak adu mara chetpa leingak oiroi hena chawba lanthok oirakani loinena center da leingak lon gi chukli pariba BJP gi luchingma sing amadi state asigi BJP gi luchingma sing na miyam na mayok nariba awaba sing asigi yenglaga thubada thokliba watho asigi waroishin puraktuna miyam gi leingak thamnaba tharang lokhalakani haibagi thajaba leiriba se manghandanaba honarakani haibagi thajaba lei Nigeria da isaunu yamdrabada mi samagi yankai gi mathoi rom sihan kremi kan bagi thabuk kana sathari sayol asigi ahan basaruk de Nigeria da tamtiraba ising isau thokpa da gi yamdrabada mi samagi yankai mathoi hena sihan kre haina disaster response ki wangang loi amana phongdokre isau aduna maram aduna mi lising ahum rom sakpa ga da mafamda thangdokhiba ga loinana yum sani yankai gi mathakta thumjin kre loinana thong ani su sen takre isaw wasigi horupam oiriba Nigeria gi mekwa town de kilometer tara rom lapna leiba mafam amadagi isaw wasina sihan bagi masing mamangda samagi taraga manga leirambadagi samagi yankai mathoi da khangen hengalakibani haina Nigeria State Emergency Management Agency ki wangang loi oiriba Ibrahim Ayudu Husseini na thamlakli Niger turenda haksang sing chen thakiba maram na sibagi chang asi hojik phawba hengalakpa gi oithokpa leiri lebak adugi President Bola Tinubu na disaster response ki team adu security forcing na tengbang piduna thi humpa amasung mikan bagi thabak sathari hairi President Tinubu na social media da thamlakiba warol amada ichawna tham thina sokhallaba makwa town da miyam gi mating pangna polam sing amasung matam khargi waina sangja phampina ba tengbang bagi polam sing thin thaba tawdana mathau tawba hawhalle kumgi nongka hena surakpadagi tamthirba isa walaktuna town adu da leiriba yumsing ningkhai hen khipaga loinana mafam adu da leiriba lambi sing khudong thiba phibam da leiri haiki leibak adu gi konung Abuja dagi kilometer sahum yankhairom hena lapna leiriba mekwa town asida patauti kayaga loinana sen thakiba isel marakta emergency service amasung mafam adugi miyamna mi kanba amasung tengbang pibagi thabuk sing sat thaki hairi Meeoi khargi Asiba Hakchang sing kintharaba yumsing patauti maraktagi phangbangam ki haina Ayudu Husseini na makhatana thamkibaga loinana disaster response team na mathau taba polam sing sijana duna mi kanbagi thabuk sat thaki tamthirba isaw aduna hojik phawda Meeoi kaya thiba phangdana leiri amasung Meeoi taragani thoileiba imung amada supnagi Meeoi mari khak kanbangam ki haina su disaster response ki wangang loi asina makhatana phungdoki National Emergency Management Agency na Nigerian Red Cross Local Volunteer Military amasung police ki matenga loina na mi kanba amasung thi humbagi thabuk leptana sathari nong leptana chubadagi thorakiba isaw aduna mafam aduda leiriba matamga sunadraba yumsing amang ata thokan kibani hairi